ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩꯂangei ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯟꯖꯨꯒꯤ ꯆꯨꯡꯐ꯭ꯔꯥ ꯆꯥꯔꯕ ꯁꯕꯥꯜ ꯑꯗꯨꯗ ꯂꯩꯇꯦꯡꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯊꯥꯕꯜ ꯃꯉꯥꯜꯒꯤ ꯇ꯭ꯌꯨꯕ ꯂꯥꯏꯠ ꯑꯗꯨꯅꯒ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨ ꯑꯗꯨꯗ ꯌꯩꯁꯟꯕ ꯑꯗꯨꯗꯗꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯀꯌꯥꯒꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯁꯛꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯟꯖꯨ 12 ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯇꯝꯊꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯇꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯏꯪꯈꯣꯜ ꯃꯆꯤ ꯑꯃꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯂꯨꯛꯃꯥꯏ ꯄꯥꯜꯂꯒ ꯌꯣꯜꯂꯛꯂꯒ ꯃꯆꯥ ꯑꯣꯏꯕꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯗꯤ ꯉꯝꯖꯗꯦ꯫ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯁꯦꯜ ꯄꯥꯏꯗꯕ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯤ ꯋꯥꯔꯤ꯫ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯍꯥꯏꯕꯗꯨꯗꯤ ꯃꯪꯗꯐꯥꯎ ꯃꯪꯉꯨꯗ꯭ꯔꯦ꯫ ꯑꯟꯖꯨꯅ ꯃꯃꯥꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯊꯕꯛ ꯑꯃ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯀꯨꯔꯇꯤ ꯑꯃ ꯁꯦꯠꯂꯒ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯂꯦꯞꯇꯨꯅ ꯑꯣꯇꯣꯅꯆꯤꯡꯕ ꯑꯅꯥꯟꯕ ꯀꯥꯔ ꯇꯣꯡꯕ ꯅꯨꯄꯤꯗ ꯉꯥꯎꯕ ꯅꯨꯄꯥ ꯀꯌꯥ, ꯅꯨꯄꯤꯒꯤ ꯁꯥꯗꯣꯡꯗ ꯄꯥꯝꯕ ꯀꯌꯥꯒ ꯇꯣꯠꯅ ꯇꯤꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯇꯣꯟꯗꯣꯟꯕ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯟꯖꯨꯅ ꯒꯥꯔꯤ ꯍꯦꯛ ꯍꯦꯛ ꯉꯥꯏꯔꯒ ꯂꯩꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯒꯥꯔꯤ ꯉꯥꯏꯔꯒ ꯂꯩꯕꯗꯨ ꯍꯦꯛ ꯍꯦꯛ ꯎꯏ꯫ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯊꯦꯡꯅꯕ ꯑꯣꯏꯕꯅ ꯑꯟꯖꯨꯅꯁꯨ ꯇꯣꯟꯗꯣꯟꯕꯨ ꯈꯪꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯒꯤ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯟꯖꯨꯅꯁꯨ ꯈꯪꯏ꯫ ꯅꯣꯡꯃ ꯑꯟꯖꯨꯅ ꯒꯥꯔꯤ ꯉꯥꯏꯔꯤꯀꯥꯟꯗ ꯇꯣꯟꯗꯣꯟꯕꯅ ꯆꯪꯂꯛꯂꯒ ꯑꯆꯝꯕ ꯋꯥꯍꯩꯅ "ꯒꯥꯔꯤ ꯉꯥꯏꯕꯤꯔꯤꯕ꯭ꯔꯥ? ꯒꯥꯔꯤꯁꯦ ꯉꯥꯏꯕꯗꯤ ꯌꯥꯝꯅ ꯋꯥꯕꯅꯤ, ꯈꯔꯁꯨ ꯅꯥꯟꯕꯅꯤ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ, ꯌꯨꯝꯗ ꯍꯟꯕꯤꯗꯧꯕ ꯑꯣꯏꯔꯕ꯭ꯔꯥ?" ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅ ꯊꯣꯠꯅ ꯃꯦꯡꯅ ꯍꯥꯏꯖꯕ ꯅꯠꯇꯅ ꯋꯥ ꯑꯍꯦꯟꯕ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯇꯧꯐꯝ ꯈꯪꯗ ꯆꯦꯜꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯏ꯫ ꯑꯟꯖꯨꯗ ꯑꯃꯨꯛ ꯐꯜꯂꯞ ꯌꯦꯡꯉꯒ ꯂꯩ꯫ ꯑꯟꯖꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯃꯥꯒꯤ ꯒꯥꯔꯤ ꯉꯥꯏꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯑꯟꯖꯨꯅ ꯇꯣꯟꯗꯣꯟꯕꯒꯤ ꯃꯇꯧꯗꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯠꯇꯅ ꯇꯣꯟꯗꯣꯟꯕꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯟꯖꯨꯅ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯅ ꯑꯟꯖꯨꯕꯨ ꯎꯕꯗ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯟꯖꯨꯅ ꯍꯦꯛ ꯍꯦꯛ ꯉꯥꯏꯔꯒ ꯂꯩꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯟꯖꯨꯅ ꯀꯦꯅ ꯅꯥꯟꯅ ꯂꯥꯛꯄ ꯑꯗꯨ ꯌꯦꯡꯅꯤꯡꯗꯨꯅ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯏ꯫ ꯂꯥꯞꯇꯛꯅ ꯑꯟꯖꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯩꯕ ꯑꯗꯨ ꯍꯦꯛ ꯎꯏ꯫ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯁꯤꯜꯂꯒ "ꯍꯜꯂꯛꯂꯕ꯭ꯔꯣ? ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ?" ꯑꯁꯤ ꯍꯥꯏꯅ ꯍꯪꯕ ꯑꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯗꯨꯅ ꯑꯗꯨꯕꯨ ꯑꯟꯖꯨ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯤꯅꯣꯛ ꯅꯠꯇꯅ ꯄꯥꯎꯈꯨꯝ ꯀꯔꯤꯁꯨ ꯄꯤꯗꯦ꯫ ꯑꯟꯖꯨꯒꯤ ꯀꯛꯉꯥꯎꯅꯔꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕꯒꯤ ꯃꯇꯧ ꯑꯗꯨꯅ ꯑꯟꯖꯨꯅ ꯅꯨꯡꯁꯤꯕ ꯈꯔꯗꯤ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯟꯖꯨꯅ "ꯑꯋꯥꯠꯄꯗꯨꯅ ꯊꯜꯂꯕ ꯃꯄꯣꯛꯁꯤꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯑꯩ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯌꯥꯏꯐꯅꯕ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯇꯥꯛꯂꯒꯦ." ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯇꯣꯟꯗꯣꯟꯕꯒꯤ ꯋꯥꯈꯜꯗ ꯃꯤꯠꯂꯨ ꯑꯅꯤꯃꯛ ꯄꯤꯔꯥꯡ ꯏꯍꯧꯔꯛꯇꯨꯅ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ ꯄꯦꯟꯅ ꯀꯞꯆꯩ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯑꯟꯖꯨꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯟꯖꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯚꯔꯥ ꯄꯤꯕꯗꯨ ꯇꯣꯟꯗꯣꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯇꯣꯟꯗꯣꯟꯕꯅ ꯑꯟꯖꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕ ꯃꯍꯧꯁꯥꯒꯨꯝ ꯑꯟꯖꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯑꯟꯖꯨꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯏ꯫ ꯇꯣꯟꯗꯣꯟꯕꯅ "ꯋꯥ ꯑꯃꯇ ꯍꯥꯏꯒꯦ, ꯅꯪ ꯁꯥꯎꯒꯗ꯭ꯔꯣ ꯑꯟꯖꯨ?" "ꯁꯥꯎꯒꯅꯨ, ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯗꯨꯅꯤ꯫ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯍꯩꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯟꯖꯨ." ꯑꯟꯖꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯇꯣꯟꯗꯣꯟꯕꯗ ꯌꯦꯡꯂꯒ "ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯏ꯫ ꯑꯩꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥꯗ ꯅꯪꯒꯤ ꯃꯐꯝ ꯑꯃꯗꯤ ꯌꯥꯎꯔꯅꯤ꯫ ꯑꯗꯣ ꯅꯪꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯂꯕꯗꯤ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯒꯤꯅꯦ ꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯣ꯫ ꯆꯤꯡꯃꯩꯔꯣꯡꯒꯤ BSF ꯀꯦꯝꯞ ꯂꯩꯕ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯛ ꯃꯆꯥ ꯑꯃ ꯆꯪꯕꯗꯣ ꯑꯗꯨꯒꯤ ꯊꯣꯡꯒꯥꯟ ꯑꯅꯤ ꯁꯨꯕꯗꯨꯗ ꯑꯗꯨꯝ ꯆꯪꯉꯛꯑꯣ꯫ ꯑꯩꯒꯤ ꯌꯨꯝꯅꯦ ꯑꯗꯨꯗ꯫ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯟꯖꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯕ ꯊꯃꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯕꯅ "ꯑꯩꯕꯨ ꯊꯥꯡꯖ ꯅꯨꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯏꯕ ꯋꯥꯗꯧꯔꯤꯗ꯫
ꯑꯗꯣ ꯅꯨꯡꯁꯤꯕꯤ ꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯟꯖꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯏꯁꯣꯔꯅ ꯄꯤꯅꯕꯤꯔꯤ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯗꯤ ꯎꯕꯤꯕ ꯖꯥꯠꯅꯤꯅꯦ꯫ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕ ꯇꯥꯔꯦꯗꯅ꯫ ꯋꯥꯈꯜ ꯑꯁꯤꯒ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯇꯣꯟꯗꯣꯟꯕ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯣꯏꯔꯔꯦ꯫ ꯇꯣꯟꯗꯣꯟꯕꯗꯨ ꯊꯃꯣꯏꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅ ꯃꯁꯥ ꯃꯎ ꯁꯦꯡꯅ ꯏꯔꯨꯖ ꯃꯥꯏꯖ ꯇꯧꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯁꯦꯠꯂꯒ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯥꯔꯐ꯭ꯌꯨꯝ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯃꯁꯝ ꯃꯅꯥ ꯐꯖꯅ ꯍꯥꯠꯂꯒ ꯗ꯭ꯔꯦꯁ ꯁꯦꯝꯂꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯆꯥꯗ ꯆꯤꯡꯃꯩꯔꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯟꯖꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯆꯠꯀꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯣꯛꯊꯣꯛꯂꯒ ꯌꯥꯝꯅ ꯀꯦꯅ ꯅꯥꯟꯅ ꯀꯥꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯇꯣꯟꯗꯣꯟꯕꯕꯨ ꯉꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯇꯣꯟꯗꯣꯟꯕꯗꯨ ꯃꯥꯒꯤ ꯌꯨꯝ ꯊꯣꯡꯒꯤ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯟꯖꯨꯅ ꯃꯁꯥꯗꯨ ꯁꯣꯕꯤꯡ ꯁꯣꯕꯤꯡ ꯂꯥꯎꯅ ꯁꯣꯔ ꯃꯄꯤ ꯁꯥꯡꯅ ꯍꯣꯜꯂꯒ ꯆꯪꯂꯛꯎ ꯊꯣꯡ ꯂꯣꯟꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯁꯨ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯇꯞꯅ ꯆꯪꯂꯛꯏ꯫ ꯄꯗꯥꯔ ꯑꯃ ꯈꯜꯂꯒ ꯂꯩꯔꯤꯕꯗꯨ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯟꯖꯨꯅ ꯗ꯭ꯔꯦꯁ ꯑꯉꯥꯡꯕ ꯁꯨꯠ ꯑꯃ ꯇꯧꯔꯒ ꯆꯦꯞꯅ ꯍꯤꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯏ꯫ ꯑꯟꯖꯨꯁꯨ ꯂꯩꯊꯣꯔꯛꯇꯨꯅ ꯂꯥꯛꯄꯤꯔꯕ꯭ꯔꯥ? ꯑꯩꯁꯨ ꯁꯣꯏꯗꯅ ꯅꯪꯅ ꯂꯥꯛꯀꯅꯤ ꯈꯟꯕꯒꯤ ꯑꯩꯁꯨ ꯉꯥꯏꯖꯔꯝꯂꯤꯕꯅꯤ꯫ ꯐꯝꯕꯤꯌꯨ ꯁꯣꯐꯥꯗꯨꯗ꯫ ꯇꯣꯟꯗꯣꯟꯕꯅ ꯍꯣꯏ ꯌꯥꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯔꯨꯃꯥꯜ ꯂꯧꯊꯣꯛꯂꯒ ꯃꯃꯥꯏ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯍꯛꯆꯥꯡ ꯉꯝꯕꯤꯗ꯭ꯔꯕ꯭ꯔꯣ? ꯍꯤꯞꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ, ꯀꯣꯛꯁꯦ ꯈꯔ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯁꯨꯝ ꯍꯤꯞꯂꯝꯕꯅꯤ꯫ ꯑꯩ ꯇꯥꯃꯣꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯇꯥꯃꯣꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯩꯒ ꯏꯃꯥꯒ ꯈꯛꯇ ꯂꯩꯃꯤꯟꯅꯖꯕꯅꯤ꯫ ꯏꯃꯥ ꯂꯥꯏꯔꯕꯤꯅ ꯑꯩꯁꯦ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯒ 12 ꯐꯥꯎꯕꯗꯤ ꯇꯝꯍꯟꯕꯤꯔꯦ꯫ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯈꯜꯂꯗꯨꯅ ꯕꯤꯖꯤꯅꯦꯁ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯒ ꯈꯔ ꯐꯪꯂꯛꯄ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯗꯨꯅ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯟꯖꯗ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯏꯃꯥꯗꯣ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯇꯥꯃꯣ꯫ ꯄꯩꯁꯥ ꯑꯃ ꯐꯥꯎꯕ ꯂꯩꯈꯤꯗꯦ꯫ ꯑꯩꯅ ꯇꯧꯖꯔꯤꯕ ꯕꯤꯖꯤꯅꯦꯁ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔꯗ ꯂꯨꯄꯥ 15,000 ꯈꯛꯇ ꯄꯨꯖꯒꯦ꯫ ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯁꯨꯇꯤ ꯂꯧꯖꯒꯦ ꯍꯥꯏꯅ꯫ ꯗꯥꯏꯔꯦꯛꯇꯔꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯑꯅꯥꯕ ꯌꯥꯎꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯍꯣꯔꯦꯟ ꯄꯨꯡ 6 ꯂꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯈꯤ ꯗꯥꯏꯔꯦꯛꯇꯔꯅ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯩꯅ ꯍꯦꯛ ꯆꯪꯕꯒ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯔꯒ ꯃꯈꯣꯏ 4-5 ꯌꯨ ꯊꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯆꯞ ꯂꯦꯞꯄꯤ꯫ ꯗꯥꯏꯔꯦꯛꯇꯔꯅ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯑꯟꯖꯨ, ꯅꯪ ꯀꯩꯝꯇ ꯈꯜꯂꯨꯅꯨꯀꯣ, ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯄꯩꯁꯥꯗꯨꯁꯨ ꯄꯤꯗꯧꯔꯤꯕꯅꯤ, ꯁꯤ ꯊꯛꯆꯤꯜꯂꯨ꯫ ꯑꯁꯤ ꯍꯥꯏ ꯃꯈꯣꯏꯅ ꯊꯛꯂꯤꯕ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯅꯝꯗꯨꯅ ꯌꯨ ꯑꯗꯨ ꯄꯤꯊꯛꯄꯤ꯫ ꯑꯩꯕꯨ ꯃꯈꯣꯏ 4 ꯆꯪꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯑꯩꯕꯨ ꯃꯈꯣꯏꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯊꯥꯗꯣꯔꯛꯈꯤ꯫ ꯑꯩ ꯄꯥꯝꯕꯩ ꯂꯩꯇꯅ ꯌꯨꯝꯗ ꯀꯞꯇꯨꯅ ꯏꯃꯥꯒꯤ ꯊꯋꯥꯏꯕꯨ ꯀꯜꯂꯗꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯨ ꯄꯨꯔꯒ ꯌꯨꯝ ꯇꯥꯅ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯏꯃꯥꯗꯤ ꯑꯗꯨꯃꯛ ꯀꯟꯕ ꯉꯝꯗ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯇꯥꯃꯣ, ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤ꯫ ꯂꯨꯍꯣꯡꯂꯕ ꯅꯨꯄꯤ ꯐꯥꯎꯕ ꯏꯃꯥ ꯍꯥꯏꯕ ꯏꯃꯥꯁꯦ ꯑꯗꯨꯃꯛ ꯆꯦꯟꯅꯩ꯫ ꯌꯥꯎꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯕꯨ ꯄꯥꯝꯖꯩ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ? ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯑꯁꯨꯛ ꯊꯤꯕ ꯃꯄꯣꯛꯁꯦ ꯄꯣꯛꯂꯝꯂꯤꯕꯅꯣ? ꯑꯩ ꯇꯁꯦꯡꯅ ꯏꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯏ꯫ ꯀꯞꯄꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯞꯈ꯭ꯔꯦ꯫ ꯊꯥꯖꯗꯕꯅ ꯄꯤꯛ ꯊꯟꯕ ꯇꯥꯏꯕꯪꯁꯤꯗ ꯑꯋꯥꯕ ꯀꯌా ꯑꯃ ꯈꯥꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤꯗ ꯅꯤꯡꯕ ꯊꯨꯡꯗꯕꯒꯤ ꯊꯨꯡꯗꯕ ꯉꯥꯛꯇꯅ ꯏꯊꯧꯗꯥꯡ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯩ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯉꯥꯎꯕ ꯅꯨꯄꯥꯁꯤꯡꯒ ꯄꯨꯟꯕ ꯍꯧꯔꯛꯈꯤ꯫ ꯇꯥꯃꯣ, ꯂꯦꯝꯅ ꯐꯪꯕ ꯃꯤꯅꯨꯡꯁꯤꯗꯤ
ima ipa ibang ipwadagi phawi. Atopa kanadagis phangba ngamte. Mateng pangba sarga achit akom tanja yengduna nupi oibigi ijatpu launaba hotnaba asinatana atay kanadagi minungsi. Anjuna hairakliba waising asi tabada tondonba maithong hanjinna Anjuda yengduna lay aduga hairaklami. Adudi nang tondonbagi wa makha tadrakan Anjuna nang nakhalibada chumi tamo. Ay Oktabi ni. Paisa tanbi nupi haibado ayini. Fibamna matamna lamchat chumdabi haibado oikhibani ay. Awaba kaya asi thingnaba tabani. Amamba ahing asi loiraga hajaraba ayukta numitki langnaba mangala. Pungal ngala pagum aigi punsidasu amamba matamse loikharaga. Numitki langnaba mangala pagum aigi punsisu yening laklani khanduna hinglibani. Adugo aigi amamba lambi koknanaba karisu laigidre. Ay nupigi hagchang pamba nupasinga punba natana ay upay laigidre. Sidagi ay awada papang na magmangkre. Saleso marang kay na pay pangamjare. Fironan baset pangame. Ay papang kuding chat pangamjare. Ay numit kuding kikapliban idama. Ay kipunsise. Ningamdaba kaya mapusin na nahingli papunsin. Nupa kaya ngaloy na ragpana. Ay HIV test tawbada. Confirm oiri. Tamo. Nang ay bukoktok tamo. Ay si pangari misak aman. Nanggi hayangway limina kadaba. Nanggi thaway oiri ba mahagto. Panasaw na raso. Panakat na rabaso. Mahabuti luna tawbiyo. Tamo mo. Maruk amagum. Ibong amagum kanduna. Aygi tamoy da pawakpa. Tawhanin basingdo. Ay natamo da tamjaban. Tondonba Anjuna hairakliba wahay mayam adu mangka chap manakre. Khalamba wakhal pumnamak tapna mami samnakle. Mapi ira chelaga. Nangna waraklaba matamda angamba mateng ayna soidana pamgani Anju. Haujikti ay chatkrage. Anjuna nangsu hujikti ay layna asi khalaga aingondagi lapthokpa haibada oiru. Atokpa nungayba asa amaga nungayna hingnanaba lambi amada khongdakro chatlo tamo. Tondon mana ay chatlage. Nanggi waraklaba matamda ayna soidana mateng pangani Anju. Asi hairamnaga ningamdaba piranga loinana tondonba hankre. Anju hangamdraba mitlu piranga loinana famungda upsilaga kaptuna lehawi. Tondon mana chakkiba maikaida yenglaga pena kapchari. Helaiba nangna aiba chingduna pubiri base kadaita na pubiga tawribano. Amo Tondon ba nang aibudi waraw banoko. Ay nang budi tamoy sing na nusiban. Ay gidamakta di laibag na tamamba lambi da ay chat panatana ay giato palambi upay matalay. Nang aibudi waraw ka na. Asum tawduna Anjuso matam ngayduna laikre mahaki layna aduna maram oiraga. Tondon basyo Anjugi maikay amuk hanayeng lagkidre. Asumna Anjugi punsida thokliba thawdok asigum nupi oibi kayagi punsida thoktuna mangduna layba kaya ama layri. Adubu ayna haijaningbadi nupi oibi ekhoyso wakhal phathaduna phattabasing asibu kitangda oirabaso ngakthokpa ngamna thawna layna himinasi haibasi hainingi. Nupasingnasu nupisingbu nungsiba mityeng yengduna respect ama thamduna loina haningi. Asigumba thawdok asing thoktanaba aikhoi punna wakan talminasi. Matung tarakpada Anjugi punsida thokliba thawdok asi thoktanaba aikhoi punna wakan talminasi haibasi warisigi aroibada thamjaningi. Phattaba wakhalsing adu lokthoklaga tawroidabani haibadu khanminasi haiduna warisida
ꯃꯌꯥꯝꯗ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯊꯝꯖꯕꯅꯤ꯫